पाउशेद इंपम उइपमर उइप पाउ खराब दे तौजरी ZUF की वैक्सीन मसल कामनाबदा अमसोकले मारी फाजनग्रे ngasi nongalam dai pung ani makhairom tawa matamda Zali Yangrong United Front ZUF ke faction masal kamnabada mioi ama sokpaga loinana faction amagi kangpuna atopa faction ge kedar mari fajan kre hare fresh na fangba pawgi matungina ZUF tagi toklaga NACN U da mars tawkiba ZUF raidu kamzon ge kedar khara none district ki mafam khara da leire haibagi akaknaba paw fangbadagi ZUF Zengchui kamai ge Kangpuna ngasi nongalam dai pung ani makharom tawa matamda district asigi headquarter ki kilometer kodrom chalaga changsilaga leiba Dolang village ki area da operation chathagi bane operation chathaba adu da hana Dolang village da leiramba ZUF raidu kamson ki cadre singa khothong na ki bane saurang na pungkhai amarum khothong na ba adu da ZUF raidu kamson ki cadre ama sokapan nang kibaga loina na cadre mari So Zengchui kamai ki kangbuna fajan kibani Zengchui kamai ki kangbuna fajan khrabar raidu kamchon ki kangbu adugi marakta Lieutenant Ding Tim Plun Second Lieutenant Dontingam Private Luk Rongmai amadi Major Anut Yaure ngasi kuthongna kiba adugi mang oinan damit humni ki mamangda raidu kamchon ki keder ani khulai ga konana Zengchui ki kangbu da surrender tawrakhrabani Makoina surrender torokba adu da magazine ga loinana AK-56 rifle ani amadi kapai aribo nongme maru kyamrom su pisilaki haire taudoga sugi matung tarakpada nakal ani na khothok na riwa jaga singa tu da security ki ayan ba force sing thomjin dona thiba humba ki thabak sa thagre adubo athengba fawba thodok aduga mari leina kana gomba amata fa phun jawba gi pawti phangdre amrom da Tengnopol district ki manung chanba moregi border pillar number 79 amadi 80 gi Govazang abadi Muslim nagar ga tainaba Myanmar gi namfalong dalaiba mioi amanong pena kaptuna halam le haire bawosina makhatari badi arba thaudoga si thasi gi taraga mari gi nubida pungmapallom taba matamda thoki bane laikhitraba mioi asigi maming Ozo Khaing sei kuntraga manga kawe namfalong moima 1 number 13 gi township dagine magasi mahakijung gi hek naganda masakangdaba mioi sina kaptuna halam bane haire Mars taraga taret ki matungda hanboy na COVID positive boy ba miyoy ama laikidre naung na miyoy marfudra mari COVID positive boy re active case summary yang kay yawgre Marifuda ho ki ba Mars taraga taret ta COVID positive boy ba miyoy ama laikidra ba matung hanboy na COVID positive boy ba miyoy ama ngarang na bidang atheng bada RIMS hospital da laikidre haire RIMS ki authority dagi fangba report ki matung hina laikidra ba miyoy adu thangmai ban area dagi masagi chahi humpudra mangarom suraba nupa mane Mag masangam tabadagi ngarang numidang RIMS hospital da laikanana ba pukhalaki bane mag hanadagi kongi singli dawri ki anaba leiba heart ki anaba leiba madi hypertension ki anaba leiba miyoine mag hospital adu da admit tarumdai da COVID test tawbada positive warambadagi ICU da thamke pungkhara cardio ki ICU da laikanaram labatung da laikhida bani hairi laikhidaba miyoy asi COVID positive hojarbasu mangna laikhidaba adu COVID license namaram oidun laikhidaba natabani da State Health Department ki COVID dead body na ngasi thokibalis aduda masing barakta boy kani haire Nagalamarom da Manipur da ki bapung kunmari asigi manungda sample samanga marfudra test tawda miyoy marfudra mari positive boy batheng na duna positivity rate 15.9 de hangkatuna active case summary yang khai yaukre State asida nangna positive boy batheng na khraba singa do Imphal East dagi kunifan Imphal West dagi nifugamba thoi Thawal dagi nifan Pesnopur dagi mari Kaksing dagi ama ukrul dagi ahum kangpokpi dagi ahum Susanpur dagi aniya madi none dagi ahum ne Makoi ga nagnaramba singi khongul liba amadi makoi ga laifam sing containment area oina lak thopa gi thabak paikat bahugre nauna positive oi kiba singa si tharaga haujuk pawbade state asida laisada se positive oi kiba pun bami sing lagamaga lising kuntra ga tare chanipan humbudra hum da yaukre haukiba pung kun mari asnami kun ga mapan anawa faradu na discharge tauke Makoi tharaga laisada si naroga fagala khrava apun bamising lakam baga lising kuntraga banga sohom sumna ahum yaukre loina fagala pagi sangcha da marfutra ni fantasmic ama mari da leire nauna discharge taw khraba singadu home isolation dagi taraga daro RIMS dagi ani JRIMS dagi taruk CJ dagi mari amadi Sandan district hospital dagi amane amarom da COVID-19 death audit committee na people report ki matungin state asida hokiba pungkun mari asida COVID license na maram oiduna Misi bagi kesa mata laite marmadona state asida laisat asina siani keba mising lisingani sama kunta adumak leng dan lairi hana su COVID-19 command control room daki report na haire maka tarakwa atop pawda
Sahi Nauribi Nupi Siluva Amajelda Tazenkre Sahi Nauribi Besnofria Manipuri Nupi Masa Amajen Baginamada Fadona Prakpamio Ama Women Police na Faraba Matung Kona Jelda Tazenkre Jelda Tazenkre Bamio Asiki Mamingna MD Mustakim Sahikon Apopa MD Iboso Kawe Kairang Mamang Laikai Dagini Todok Asiki Matangda Mayang Langjing Taning May Laikai Deliva Begdim Wadibi Masa Asiki Mamana Hokiba Julai Taragani Toida Lamsang Police Station da Tangalakiba complaint amada mahaki sahi taragatari katangari pi masanopi ase Endi Mustakim arba miyo asina hokiba Julai taraga mathoigi namidang waramda yumgi thongkal lagi faduna pukhraga losinduna thangkre Masigi matung Julai taraga nithoigi ayukda nupa ahumda nupi masa asigi yumda chele aina haidokpa lakpada Lamsang Police ka loinana lakhe adoba Mustakim amasung victim gi masa ase Julai taraga nithoida Women Police Station da surrender tawke Police na nupi masa aduda wahang pahung sathabada mahakasi Sexual assault tabire harak padagi nupi masa amasung Mustakim asi REMS ke Forensic Department da puraktuna Medical examination tawki loinana Mustakim gi mathagda police na FIR number 33/7/2022 WPS Impal West U/S366 A/368 and IVCR/R6 Boxo Act 2021 register tawduna phage Police na Faraba Mustakim Julai taraga humdoida magistrate futhokduna tarik taraga taruk phawba police custody remand lawthaduna wahang pahung sathage loinana Mustakim gi police custody remand loiduna ngasi special judge Boxo Impal West puraktuna namit taraga mangani gi judicial custody remand da jail da thajin khibane upu bakai duna sana huran bada chena ba miyui ani gi manungda amak kona jail da thajin kre Migi upu bakai duna sana huran bada chena habagi charge da police na faraba miyui ani gi manungda manequis oibanupa amba chief judicial magistrate na jail da thajin kre kona jail da thajin khrabanupa adogi maming na pukrambam devu sing chahi kun ka taret apokpa Pibom Chasing Kawi Kundrakpam Mahi Laikai Dagini Aduga Mahaka Loidana Fakibanupa Adugi Maming Laikai Asimakta Dagi Konsam Sanatomba Singh Sahini Fuga Manga Apokpa Laikidraba K. Chandra Singh Kawe Makoyani Police na CCTV footage ki mateng na thigalaba matung Julai tarukta Mayum dagi fakat bangam kibani Loinana Difu na huralaga lotuna thamlamba sana kharasu police na recover daugre Police ki report matungina lari yangbam laikai da laiba Maibam Ramananda Singh Sahinifu Apokpa Laikidraba M. Lokendra Singh Kaupamioi Amana Aukiva Jun Kungani Thoigi Numidang Waramda Officer in Charge Lampen PS da complaint lama laws tawduna Jun Kungani Thoigi ayupung taraga mathoi muktaba duaida Mi laitabi khudong chabal lawduna sakhang daba mioi khara namhaki londuna laiba thongi sofa karaba matung imung manungda laiba Almira da hapalupa lak tararongi sana sing upu adu fakai dun huran beke aiba ibachi wena tharakpadage Police na investigation chataba hoki hari report na makatara duna jimbu oriba Ramanandana Magi mayumda kinba CCTV ki footage sing police te hanba matamda huran banupa adugi footage suba fangke aduga masak ning thina khang bagam khide police na sport aduda chatuna sport verification tawba matamda huran basinga tuna sana hapa upu adubo phagai bada sinaba screwdriver sport adudagi phangbangam ke loinana CCTV ki footage aduda huran banupa aduna mi abada phone da wari sana bagi Footage sing jawa thengna ki harib huran banupa asi laikai adugi mi amatana basa khang bangam khide Maram di huran banupa tu marks upadana tana bahaki amuba jogging sarda tuna makok amasung mamai gi ambassador khumjalame Police gi makata ban investigation da cyber crime Manipur ki technical assistant sing sinda tuna complainant asege yong gi tower dumping analysis GPS coordination ga loinana jum dagi kilometer mangana konba radius manung danabit adu da mobile call singe Record ibadi CDR amasung SDR tower dump analysis tawduna chingnaba call sing khang dawba ngamke Madude ekoi zuariba pukrambam Difu Singh of Kundrakpam maile kaida leiva mioi asigi call record sing thengna badagi makpam man sasbe koina police mark tawge Police na makata na thigat pada harba pukrambam Difu Singh asina khurai kongpal singagumbam leikaida leiva jewelry store hangba kholen Ranjan Singh sahi kundraga tareta jewelry item khara lupal Lising taraga ni thui chamanga da jon thoklam bagi official report ama phangbadagi ekoi zoariba pukrambam Difu Singh Lampen police na Julai taru kina bidang waram da faraba matung ani suba sana huran ba adu da chenaba konsam sana toma singha so namit adumakda da police na phaba ngamke loinara ekoi Difu na huran badalit kiba furit kongrau Singh police na phagat ki hari makata na jewelry mafu kolem Ranjana police ta pongtorak puda Difu na nupi ki na da siba Sinanava earring amasu jolam badagi police na corner report recover to khare
Faraba sana huran ba ani dipu amsung sanatom ba police na chief judicial magistrate Impal is the July tariyada. Pothok laba matung July tara kani thoi for police custody remand law to na makoy ni ki mathakta investigation sathage. Loina na police investigation the dipu no huralaga mem the loto na thamlam ba sana sing. Hensen gi pis ama khudoki pedi ama khudoki reng ama. NG ama makai gi sana pis ama masung sana magung khara so police na dipu gi jum tagi phakat pangam ke. Urea bag sahunga kona na miyoi ahum phare. Lampen police station ki OC Khogendra pangambam na lusing ba team na miyoi ahum che sang yaudun purak pa urea bag sahunga kona na. Singbayrom gi visal manak taging hasin wit jungba pung taraga ni thoi makairom tawa matam da phare. Police ki pauna ai farba sing di moirang turempam lekai dagi kumam rasbala sahi yang khai gani thoi apok palai khidrawa. Kesana hal Bisnupur jumnam kunok dagi ngangom sorjit sahi nifu gama thoi apok palai khidrawa mai pa kamadi. Yumnam kunok dagi lai mapokpam biradaza sahi kuntraga humdoi apopokun jone. Makoi humna tonglakpa tata truck Asok Leyland registration number WB23E 2947 asida Dr. Fasal Thaba urea bag chahum masi haplaka photun lakpada. Khamlaga check tawada makoina purakli bhal adugi se sak amata yarom dabadgi phabane. ADC Bill House the Pudokadabani Asum. Sayenava Ladiba di Manipur Hill Areas Autonomous District Council Bill 2021 asi Manipur. Legislative Assembly the Potokan and Abadaksin ba Hain All Tribal Students Union Manipur Asung Gingasi Pang Tokiba General Assembly gibi pamna warib lauri hari. Asum na tadoro pa chero lamagi matung ina waribadu Asum All Naga Students Association Ansam. Kogi Students Organization KSO General Headquarter Sanavadi District Students Association SDSA. Tangkul katam nau saklo Naga Students Union Chandel Jaliyangrong Students Union Manipur amadi join Students Body na punalaw kibani hari. Mayroy sing asina makoy gi dimana si pangri phawa amatuway na punduna kongjang jangsin binagani loina na travel singi constitutional right cast namari law amade tribal miyam gi sanabe kya asi ngakana ba punna thengna minaba habu wari pamaslawge. Union asi gi pham ki ba assembly aduna kumjali singani taraga mapan gi akas taragum doi da Manipur. Lainga madi makoigi union ki marak da phamina ki ba mifam sing da yana ki ba kaya adusu thapakona pang thongna da wafam khanage amadi lainga ka tribal miyam ki apam bagi mayuk da forest law amadi land law sing chamdak padasu amato oina lep tu na thengna minaba habo wafam simju khanage haire maidai bo este list da chalana na ba prime minister da memorandum pisin gre Manipur ki yellow furup oriba mitai singbo India ki scheduled tribe ki list chalanduna constitution ki ngaklo phangan biu aina world mitai council WMC ne India ki prime minister Narendra Modi da memorandum pisinduna taksin kre WMC ki chairman Aikruzam Navasiam na khudek pi tuna pisin ki memorandum adudhai Manipur ki lam ki apun basaru ki chada marfudra mathoi di sing ki lam oribani Sumda dagi sada mafana tampa ki lam goiri hoki baju kumjali sing amaga sampai yang kai ga mathoi da Indian Constituency ki Parliamentary Committee na mitai singi ethnicity kan bada Aryan Society amo oina lawduna general oina thamki bane maramas na Manipur ki apun balam saru ki chada marfudra ori ba sing ki lam sing asida majority ori pambitai na lam leiba yadaba ki phibam amada lakli maitai sing asi atopa sing mi furup sing ka chamana na lamdam asida gi hawra ki bo warabazo Hindu lainang salu bagi damak general category da san kibane. Ato bahawiti Manipur ki tampa ki lamsing asida mitai fur kim biyo sing amadi tongan ba. Furup sing pun kunda minari masigi sumatak da Manipur ki tampa ki lamsing asidi Myanmar, Bangladesh amadi Nepal da ki lona yada pa mong da sangsi lak pambiyo kya ki lai phamjo waire. Masina missing jam kat bagi sangsu le palai tana wang khalakli. Hawiti India ki missing crore sama kani furum laiba asida maitai ki. Missing asi sumna da ki lak tara ka mari rom tamak ngaire. Maramas na constitution ki ngaklo yam nabok mataw tare maramas na maite ba scheduled tribe ki list sarhanduna Indian constitution ki ngaklo pebina na ba hoki ba kumjali singani tara gani thui dagi tongan belup sinol sing to de demand taw duna lakhe bane scheduled tribe list tanana bagi damak local committee na piba kanglod mangamak mitai fur pasin mafung phanang hak pangamla bane maramas na Manipur lengang na ethnography amadi socio economic report thaga da bakak tangai Hari report sing asidi tarak na ba India government ki Ministry of Tribal Affairs na hoki ba kumja lisingani taraga humdoi dagi khangalaki ba laikrawani master report se tarakani ana kumja lisingani taraga mapange nongjo mi famda chief minister na thaja ba piki ba su laikrawani masigi sumadakta hauji Rajya Sabha ki MP su oiriva ining thau laisem ba sana jabu na miyam ten ba mi famda scheduled tribe demand ki batang da kyarak phongdo ki ba laikrawani adu bangasi forward report asi thavi da na lairi
hiram asdam yang changpiduna athom matamda mitai furupasal tribe ki list da salanbiu anasu serula sinama khatare Maragasida vaccine kapagi matam nauna lepre Regional Institute of Medical Sciences RIMS da COVID laisa da kinga tong na ba vaccine kapagi thabak chathariba asigi nauna sanagada ba vaccine kapagi matam lepre RIMS ki medical superintendent professor and Sanjit Nathador pachirol amana hai hospital asida vaccine kafa lakwa migi masing yamlaktaba asina vaccine mangbig jangwang kalakliba asigi yenglaga vaccine kapagi hanobu matam masilep ki bane Maramasina sahi taragani fan ki matak talai bam yusina kap kadaba covid chilgi waina thabak tawad mit khuding makta kapaya gani loina na sahi taraga manga dagi taragani fan phawu da leiba angang sina kap kadaba covaxin vaccine gi oina soti oidaba yum saka chana met singda made sahi taragani thoi dagi taraga mari phawu da leiba angang sina kap kadaba covivax vaccine gi oina soti oidaba irai na met singda kapaya ragani adong maina ba covaxin amadi corbevax vaccine gi oina di whatsapp 9362 115883 की खुथांगता मंगजोंना अपॉइंटमेंट लौगदबने मखतरकवा अतोप पाउदा प्राइम मिनिस्टर ना यूपी द किलोमीटर चनी मरफुदरा तरो की एक्सप्रेस वे संगाखरे मेघल द रेवडी कल्चर की महुक्ता वार्निंग तौखरे प्राइम मिनिस्टर नरेंद्र मोदी ngasi उत्तर प्रदेश की जलाउंड किलोमीटर चनी मरफुदरा तरो सांगबा बोंडेलखन एक्सप्रेस वे संगाखरे अमसुम मिखल की मतमदा पॉलिटिकल पार्टी सिंह मखोना गवर्नमेंट परगलबदी लेमना पीगनी लेमना येनगनी हाना वसकबा रेवडी कल्चर की महुक्ता वार्निंग तौखरे बोंडेलखल एक्सप्रेस वे असना उत्तर प्रदेश की डिस्ट्रिक्ट 38 फाउदना चटगनी अमसुम मसी साबदा लुपा करोड़ लिसिंग अमगा लुपा करोड़ लिसिंग तरा गमरी चनिफाइन यांखै रुम चांगे प्राइम मिनिस्टर नरेंद्र मोदी ने एक्सप्रेस वे साननबगी फाउंडेशन स्टोन अदो फेब्रुवारी कुनगा मपन लिसिंग अनि कुंदा योंकी अमसुम अदो था कुनिपान लोंगे मनुंग साबा मफुं फाना लोइसनगे संगाबगी टिल्लिबा मियाम अदुदा महाना वांगांग बदा प्राइम मिनिस्टर नरेंद्र मोदी ना पॉलिटिकल पार्टी सिना मखोना वोट कारबदे लेमना पीगनी लेमना येनगनी अन वसक्तना मियाम दगी वोट निबगी कल्चर अदुगी मेउक्ता सेक्शन ना मियाम दा खंगनगे असुना पोलम क्या थबक क्या लेमना पीगनी अन वसक्तगी कल्चर सिलेबा का सेगे डेवलपमेंट की दमक जामना खुदोंग थिनिंग ओइगनी अन मांगना हागे थौरमदगी खुदोंग साब लौरोदुना नरेंद्र मोदी ने स्टेट असिदा लंबी थोंगे अवात पलेरिबा असिगे दमक ममांग दा लेरंबा गवर्नमेंट सिंग अदुदा मारान सिदुना चाहिए Nagalamromdana Prime Minister की वफम द केजरीवाल नंगोंद फ्री रेवडी ताकने फ्री वाटर फ्री इलेक्ट्रिसिटी फ्री हेल्थ केयर नतगना फ्री वर्ल्ड क्लास एजुकेशन असि रेवडीस नदी अदुबा मासी स्टेट की मसाना तफम थोगलबा थौदांग अदुनी हाइना मिकल संगे ममांगदा गवर्नमेंट सिंह लेमना पीगनी हाइबो वसक सिंह की मतंग प्राइम मिनिस्टर नरेंद्र मोदी नंगांग खेबो वफम बदु चामादा बनबेद असिमक्ता द वांगांगलादुना दिल्ली से मिनिस्टर अरविंद केजरीवाल ngasi saigre ngasi covid lockdown manungda bhagi tha amad lupa lising taraga manga fangba thabuk mangraba sinmi amagi masanufa gagan computer engineering da IIT Dhanbad da admission phangre Keजरीवाल among the free rev this question rakpra natragna leba kasigi tungi damak sagat fra habedu mahon ta hangu haina leba ke konung asigi public school se phagat hamda magna miyang changliba adugi matang da bhang haike aikoina Delhi ki government hostel sing ahongwa purakre Gaglaba Mohanlal Clinic Sing Sakre, Mil Krur Anigi Mil Kuding the Free Treatment Pangan by the Delhi Malange, Manungda Matangaraba, Mega City Dune. Masida Lupala, Kuntra Natagan Lupalak, Difuna Tagan Lupalak, Yankai Yang Changba, Surgery Sing to Jawi, Hanaso, Mr. Crazy One Hike. I want to delete the electricity unit, Chani Amasung Punjab, the unit, John Blame the Piriba, Karigino, and I want the Hangliba. Miway Singatu, the Ayakamakuit Amok, Nakwaki Minister Sing the Nakwe free electricity unit, Kia Karamna Bay. Unit lising mari lising mangara hainam hang hangke nopi singi demak talem na bus tohan bagi demak ta aingonda serantuan harba miyo singa du private jet sing delupa crore lising kya cars ta thoki basing adumagni hanam hang na makata ke osdala ma hekta de extend victim amagi layeng na bahujik pawda punsi lising taraga hundoi kankraba free job classing hojik pawda miyo lising taraga tarik kana ba fangkraba ajodia haridwar amsung atai mafung kya da free Pilgrim Messing की दंबकता से लेमना पीर बदली गवर्नमेंट के फॉरेस्ट स्कीम लेजदु एएफी चिफदुना फन के किडनी नंपुदा जोलन की बगी मरांदा बाइदुल्ला खान की मसन्नुफी पुलिस न फारे असम के सही नौरिबा एनिमल एक्टिविस्ट बेनेट बागारिया मिसिल चेनर बजाय हन सिंह नबद की पुलिस न फाजिंदो थमलेबा बाइदुल्ला खान की मसन्नुफी जो किडनी नंपुदा जोलन की बगी केस मगमरी एना ड्रिवुगर पुलिस न फारे हारे Reporting Matungina Lanai Faisa Sando Paki Tabaktori Baidullah Khan get Pop Abdullah Khan the Gilopa Lak Amakisan Pampuki. Adu victim Lupi Asna Madam Chanapur Paisa the Singbangam the Badagi.
Baidullah Khan ki masan nufina paisa adu athu mutam da singda yaroi maramaduna khuda ki wala sanfam adu singda bagi da victim nufi adu ki kidney nam jonar bataksin bahura ke han bada kidney jon bagi wafam adu victim nufina yakide adu Baidullah gi masan nufina yamna kana taksila ki baga atu matam da kidney nam jon to makoi gi sanfam adu singdok trabadi khotong tiba nangkani ana ki han ke adu pambai ama urak bana maram warga kidney nam jon laga puru ba sanfam adu singdoki adu Baidullah gi masan nufina singda ba apun ba sanfam Lupa lak ahum makai ni hana claim tau tu nama kata nak wat bahora kibane hari. Masih kita tangkap polis tak komplain tau ki atau pematam tu action amat lokal pide hana victim dopi asna phang tok palai kre hari. Sri Lanka ki economic crisis sena sathi ba pipam amat lakre supermarket tas chana thang anapa posai lai selakre. Sri Lanka ki economic crisis sena sathi ba pipam amat lakhi ba kaloi na capital city Colombo tu lai ba supermarket sing no bagi tangai fadana sang ki ba posai made. Sinjak ya wat pemayuk nari and officer source sama kima tumina fong dokle. Housing crisis mayuk nari va island nation asida miam na nong matatangai fadana sang baposang wariva cooking gas kerosene gasoline sini sangkom powder laidana bagidama miam na kiu de sangna lem nari aina. UN agency ki mekete ki fong dorakle. Sri Lanka da ngang million 2.3 jawana bioi million 5.7 de kuda ki wana humanitarian ki wana mateng pipa ki tangai fadaba laire. Colombo to lady supermarket ki dukan sing am the pot say hang hang le ana China Sandran television CCTV ki warol matung ina phone dokli no ma tangai fadana sang le po sang sing toy to gendong na tan na madi yerum na sing bagi supply sing lai selektre amadi chana thak na ba po say made transportation ki starting su ka hena wa khalak le hare chana thak na ba sinjak sing ki mamal su yam na wang le chali ba chahi si angan ba saruk January February amadi mas tha da chana thak na ba po say sing mamal sing atu ki mate wang kre masih ki matung tarak pada supo sa ki mamalasi hengkalagli normal food prices si adu ki mate kuang le medha ki matung tarak pada di chana thak na basinja ki mamalasi hengkalagli aduga transportation ki mamal su kuang le ana loken resistant nuan kova aman hai ki wafam bo CCT na paladona phongdokle makha tarak wa atopa pauda Brunei province da tribal masen khuthok na bada mioi kunthra ga mathoi sire Sudan ki khatang ba Brunei province da travel masal kuthok na baki thodok ta yamdra bada miu kunthra ga mathoi sire aina authority sing me kete ki phang torakle October tha da military ku sa thakra ba matong tarak da khwai de ki nauna ne inai tana na baki thawang adu sa tharake bane Brunei province da hausa amadi birita ethnic group sing ki marak da kuthok na baki thodok sa tharake masi marwoi na sayul asigi angan basaruk da farmer ama hat ke ba mari leina da wathoga se sau thoraki bini aina local government ki mai ki de ki piki statement ama ki matong ina phang dokle Sathagi ba khudong na khiba ki thodok atu da mi kunthra ga mapandi asoka pan nangle aduga Roseres town ta leiba dukan tara ga torlom amanga ta thokle Local government military amadi paramilitary defense support force region asida tangdu leita pa phibam ama lehna da honari bani hare Myanmar da military junta ne air strike cha thabada gi misam cha ka lanjena kre Myanmar da military region na saigang region da air strike cha thabada gi miulising tararom bhen bana mako gi mai makai thaduk tuna lanjena kre ana Official ki pau amana phang dokli sagol sinamit ki namit chung bamatam da regime force na helicopter da thongla ki ba kaloi na nongpok thang ba Tafine township ta leiba Namyar village da red chathage masda Russia na saba Mi-35 helicopter gun chip sin na minute ni furom chupna village da attack chathage hare junta ki gun chip na manak nak pada leiba village ahum amada su attack chathage maragas da July thagi agan basaruk ta Myanmar gi lanmi na ko fight ta ukraba township ta helicopter na lanmi sing purak la drop tawrong la bamatong Adex athagi hare Spain ki hit wave ta namit humni ki manung da mioi marfu ga mari sigre Spain da sadire hit wave ki phifam amal lak pag loina masina marum oidana mioi marfu ga mari sigre an Spanish health ministry da people report da Carlo Tree Health Institute na hare July tara da ki tara ga ni thoi fawa da report to khiba misi punabag adu leiba ka sigi mafam kya da Celsius degree 40 da ki henba ka hena saba phibam leiba da ki ne Spain ki kha amasung kha nok su thangba lamdam sing da di saba ki sanga si Celsius degree 45 ki mathak pawbo ke drug lord fab ki dabak ta helicopter kaibada ki Mexico ki marine tara ka mari sigre Mexico ki awang tangba lamdam da drug load ma faringai puringai da helicopter kaibada yamrabada leiba ka ki marine tara ka mari sigre ana Mexican navy na phangdorgle navy ki black hole helicopter adu Mexico ki awang tangba state sinal uwa da fa ki ba Guadalajara cartel ki founder Rafael Karo Quintero wo puri ba ato for aircraft amang action ki bane ilai no meta to ki ba helicopter ka ba ki thodok atu da mi ama hengke crash adu ki maram audi phabu one di khang bangam ri an agency na navy ki parol paladuna haike
Kangluk yung kanaba maragda Karasida kulay pipes na car may thakre. Sa hiwala si akan masarugda Hyderabad na Labor Hotel madanha ama hatkibagi mayokta. Frodes kaya sa taringi marag iray numit na Karasigi Swarab God area da masakang na kulay pipes na car may thakre. DSP Swarab God Sohay fast ki matungin na kulay pipe kangbus na al-asid square maragda gari ama may thakya mazong. Madugi matong da polis na miyoy tara mga fake. Madugi mamanggi numit na tuwaki ba route singi matang da paladuna. Officer na sinabi chama yang kay faki ay na fangdoke. Panbaya ba di hotel amada kana say na bathok padagi Bilal kaka ko bum USA har ki badagi lebak ko konamita Hyderabad ki tongan ba mafum sin hotel sing thonglo na ki bane. Sin province ki tongan ba mafum kaya kang luk masel ki maratong kan bayang kalak padagi. Sagol sinabita pibam hena sok silaki. Maduna maram oiduna political leaders sing na makoy kongloi sin puning pathana ba madi ingna sikna lain da ba apel tauge. Citizen sing da tonga da thas da na batak sila duna sengi aiji gulam nani memon na haike. Madudi province adu da hauzik law and order control tawre makoi ki khwai ki maroi ba mathauti mafam adu da ing sek ba phibam lagan ba sine. Punjab ki Bathinda da kinba Mahatma Gandhi ki life size statue sagang da basing na macet kya thona thugai ramle. Punjab ki Bathinda da kinba Mahatma Gandhi ki midam khasi thang chuna midam macet kya thona masakang da ba miyoi kharana thugai ramle. Thaudo gasi mari leina na PTI ki news agency da mafam masi ki police officers na phangdor pada masak maming kang da bamiyo karana public work oriba Raman Nandi da kiliba Mahatma Gandhi ki midam masi thugai rambani aibo wafam thamke. Police na makata na phangdor pada thaudo gasi hoke basagol sin amasung irai novit ki ahing dong yaida masakang da bamiyo sing aduna thugai ramba waram gani. Thaudo gasi ki tamam mafam masi ki Raman police station da case ama register tawre. Thaudo gasi khaglak laba matung da lamdam hadu ki khunja miyam na akan bamong da Mahatma Gandhi ki Modi batukai ramba ki damakta akan bamong da kandem taunara ki haire. Maka tarakwa atopa Manipur ki pauta. Suachanpur da satan bachat panupa ama nongmai da fando da sire. Suachanpur district ki Thalon sub division ki manung chanba Kailam village ki Asuk Pohumang ama danga siayo. Satan bachat ki panupa ama mahakasat mina ki ba marimata thoko mi ama saum orbo ning da nongmai da kapa da sire haire. Laihiraba misagadu kamkhal len apopakke dongjamong kawe. Suachanpur ki Pierre Sanmon dagini mahapur nongmai na kapi pamisak aduna jillan kawi haire. Pawasin hai nabai kapa tawdo kadunga siya yung pumapan rom taba da thoki bane. Laigi raba kamkhat len gi lokam amusang mananggal da panba nongmai maru sinalaibak amati thabak da phau thoki haire. Laigi raba ki asi baksang adu khonbui singna utak tagi lau thakre haire. Source ki matungina victim aduga nongmai na kapkiba misak aduga makoi ani hui ani puraga satan basat pada thawdo kadu thoki bane. Makoi na satan basat pa adu da puba hui na lamok ama tanaki maduda kamkhat lena u amagi matata kakalaga una singi marakta lotu na lambok ado ngairaga laiki maduda mahaki makura thokpa jillana soibadagi kamkhat lenbo saum orboy ningdana makhada ki nomena kapki bani haire. Labdam masigi iyong piga manava mapan ki fi yonbra aina mahiroi lup taruk na yangsin bahawgre. Lamdam masigi iyong fi ki matau tamtuna mapan lamdagi posilabtuna lamdam masida ahongwa mamalda jolifra aina mahiroi lup taruk na ngasi pauna amasung tanggal kaithili tukan sinda changtuna yangsin bahawgre. Mahiroi lup taruk All Manipur Students Union AMSU Democratic Students Alliance of Manipur Desham Manipuri Students Federation MSF Kanglaipak Students Association KSA Apun Bahiraipak ki mahiroi sinpanglup AMS amasung Students Union of Kanglaipak Suke Thangmi sinanga sisa taki ba drive adu da pauna amati tanggal kaithen ki tongan ba dukan singda yolam ba yung pigi matau tamlaga mapandagi ahonggo maunda thazilaki ba firol camrom so phagat pangamke loina na mahiroi lup taruki mai ke degi so asinga ba firol sik amo na jonda na ba dukan mapu singda khangalam ke sadaki ba drive adu ga mari leina na MSU ki vice president Laisram atau panahai lamda masigi yung pigi matau tamlaga mapandagi ahonggo mamal amati quality jawta na lamda masida lepa laitana thazilakli masina iyong pi chaduna imung manung punna na buhonariba amadi lamdam masigi narge visual bungak na tamna na buhonariba miyoy kya da awaba mayo nalle mafandagi ahongwa mamal amadi lamdam masigi matau tamtan firol kya thazilakwa asina lamdam masigi iyong pege masak makan betul na tani hingna da bagilan pam pehung dari miyoy kya busu awaba talle masina da na lamdam masigi maru oiba fising asiba lamdam asigini aiba khang danaba maring marang na wa satarak pa thawni aida lawe Maramadana mapandagi posilag liba madau tamba facing asi amukana yon bi aroi. Dukan pam liba sing nasu idam dam asigi yon na photo pa yon fi asika tamag yon biyo. Yon fi sari pa sing pamating pang biyo. Iram asida Manipur lekang nasu akan pamiyang sang bito na lamdam asigi yon fi kanar bagi dapat pakat biyo ay nasu atau bana makata na fangdoke. BDF singi ibung manung gi biyo isna wakan mipam sa thagre.
Hauzik matam ka chana ba kusumal BDF sing de PBU BDF sing yai fana da sinbiu aina lenga ta tak sinduna Bistopur district BDF Guardian Association na sinduna oinam kaithel da BDF ki imongi bioi kana ngasi wakan mi pham chadagre wakan mi pham aduda athu ba BDF sing ki ar sem ga dabani BDF sing ki battalion pi ga dabani BDF sing da matam ka chana ba kusumal government pi ga dabani BDF sing athu ba regular tahan ga dabani BDF sing ki demand athu ba matam da pi ga dabani haina biyam ki kholau kya su lauki BDF amagi imung manung gi mioi oiriba oinam kaithel dagi taken jam Roni balana phongto ki bada Manipur gi house oiriba Chief Minister miyam na foksil chawi hainai maramasna BDF singbu amadi imung manung singbu nung sibiduna BDF sing gi phangpham tok hak sing phangan biyo BDF sing gi imung manung gi mioi sing gi hingbagi thak hengkat han biyo BDF sing tawriba mathau ka hena tawi habasi miyam na hena khangnai maramasna paliba lenga kasna athu modam da BDF sing taliba demand sing tha asigi tangkun phawagi manung da tabak don thok piraku karigumbo onthorok taba taragadi BDF sing ki imong manung sing biyo lak ama makaina tangkun ga mathoi dagi akan bakong jang kya sang silagan ana pawas na makatara duna phongtorakle aroi beda content sing asiki markui ba pau khara asiba pau dam jariba Manipur local news YouTube channel asedagi yang beri ba puna mapathaga jari channel is adom da kana badi subscribe to be business subscribe to be ramoloina like and share to suka wi ka nupna makpo amakhanna thaga jari